a folk singer of Manipur with more than 40 years of experience and more than 100 national and international shows under her belt, a Manipur Sahitya Parishad Sangeet Bhushan awardee, a State Kala Academy awardee, and All India Radio B grade artist as a folk singer. She started her career as a singer at a very young age and released many folk song albums in her career, like Lerol and Lashing Lay, to mention a few. She has participated in many national and international festivals as a folk singer, dancer, and actor. Currently working as a guest faculty of Department of Music, Manipur University of Culture. Let's welcome on stage Laurembam Bedabati. Let's put our hands together for Laurembam Bedabati. Folk Art Culture Achiever Award, Laurembam Bedabati Devi. A big round of applause, please. Ngasi koro yai phano thabi seje nadaba thaba mabu lanang thawan mitsak masata daba Koroni di ay hinbadi wanglinda ha Manipur imagi pidam na pham uirabi tanglabi mamono ha miku Pungja kharadang wanglin miku kharadang jinglo shaksan abu pungja haima nangi thugjan hannabu Ngasi yai pharaba korong nungja lamtagi taruk nipan ba Mars ki tang nipan Malayam gi nupi gi numit ka mari lainana ita Northeast Women's Network na pangthukpiriba Women's of Substance Award kidamaw ngasi kunung isay lamda ngasi punsi asina tengjalalaba matam asida aibu sakhang PIDUNA kanbirabagidamak ay ngasidi hainingai leitana apenba pokpagaloinana hainingai leitana inungay jay aduna pumna mapusuay na hanna THOUGATPA pongdokjari ngasidi mamanga thambikre akoigi ibema Sophia Rajkumari aikoi nupi haibase masi akoi nupi na nupibu singthana bide nupi na nupibu yangsinei ngasai ibema na masigi maramda yamna phajaba marik chumba wafam khrak thambikre masi ai yamna penjei aduna ngasi ai todokna ai nang masida koigi malemgi akoigi mathangi sahi kudingi hena masi yamna paktok chakthokna pangthok pibasu oisanu aduga masidai khoisu angamba punsibudi yamna thingjilagle matamse sahi yamna yami akoigi tungi lambina sanghore mangi lambina tensile tawgi haina khanba thabaksi aikoigi nanghoraroi haibagi yamna akoigi akiba yamna mipai ningai oiba amadi isada tatna phawi
Adubu ngasidi ita na ngasi sakang bidana mafam asidi invite tawbiduna aina yawjaba phangjaba se aina tawgi haiba thabak sida aibu hena thawna aibu encouragement ama pibi dongna isa sida haifam khangdaba yamna nungai bagi ithak ipo mamakak haulok bagum su taw yamna nungai ngasidi thawna prabi akoigi freedom na pham moirabi manipuri magi mamom loisinga mafam asida tinbiduna ngasi aina unajaba phangjaba makogi mamangda wahi amai dangang jaba phangjaba sisu ai yamna nungai ji aduga ngasi aina choidongna yamna koigi sangna hainabagi matamsu ai laujera roi maramdi ngasi ai tungda mayam ama wa khaje khaje gajanga matamje yamna hogi basu yamna khanghodabani adubu aina ngasi aina kunung isai gi lamda aina jangsin jarik lagbisi kari maramgino haibe masi amatangdi panjaramgi aisi mayamna tongnoba migi matau tambasi ai yamna hainajati aduna mayamna tawba yamna kamaleba thabakta matau tamduna tawsu ai pamjadi kunungi seisira yamna pamjana aina ai matam karaigi game sabi high school gi apik pa oja macham ko oijarami aina retire tawa matung asida aina kunungi seigi lam asida aina junction directly basigi maramdi hariba kunungi sei haiba art form se masi mayamna yamna pambidaba yamna akoigi chakottabagi isaini kunungi chakottab mpham jaga dagi horakpa isaini haiduna masi kaya mayamna yamna thawaina biramdi ai khudimak tamjei ai manipuri dance college ai sahi tere leijai ai dance karino ai tamjei adagi ai manipuri classic nei matam khra tamjarami adagi ai theater ai yamna pamjabadi theater ni adubu ai theater dagi hojikti ai kunungi sairomda ai wonjanjari maramdi ani retire to matung jari professional oina masigi line jari junction jari ibasigi maramdi asigumba mayamna ubidraba khangbidraba akoigi dying art form oina khangna bidraba masigi art form se ai matam budi yamna haujangari ai yamna thengaba matamda hariba posigi magunje khangai adubu aisu angang oinangi matamda ai khungangi lamda ai chaurei aduga ai khungangi mahuksa lari bika sagona dana khungangi lamda yasuki matik yamna penjaba ai yam nungai jabo oi maramdi isa se ai yamna ai free oi ba yam independent oina ai hingba pam migi makha ponda lening de yamna usi kumne koi pai raga akoi malem si koi ba pam kana mate gi athingba yaudana adubu aina masigi ngasigi aina hujiksu ai life se pura ai kathok seri hairaga aina ngasi khunungi segi lamda mase akogi life se akoi sacrifice tabo machangi akogi art ki lambi sira changba sidi natraga di akogi panthong ko yobu yamna wani yogani maramdi aikoina masi changchala ko matam masida oji aigi hujik ta aina angang singda aigi satra singda haribani hoi chummi sel haibasi yam darkar oire sel yaudrege thabo khudi mama tawba yadi huji aigi institution amaka aina lingjai ai MUC Manipur University of Culture dai guest faculty oina kunung ise ki subject je lawjaraga leijari adubo aina masida akoigi sel haibasi yam darkar oirakpanina tawningba thabak amata ai tawba phangdi maramdi ai mapangi oiba government oiba karigumba paisa mari amta phangdi pikraba phangba sarkar gi pension pikraba macha ama khatam phangjaba sina aigi di masi aigi institution thadaraga aigi segai graba aigi mando amagi makhada ai angang chama chani chahungi mathakta ai puthokse matam masida adubu hojikti ai am nungairi sahi manga torki manungde masigi dying art form oina folk art koigi khunungi seisia masi leirambasi ngasagi angangsing hagulagliba akoigi huji ki train sida leiba angangsing se akoi nupi macha nupa macha asuki matik yama thawai yauna akoi tawdaba yade manipur sigi lehau dagi pokhiba adugumba manipuri khunungi sei se koi khangdaba yade tawdaba yade haidana angangsing sina huji akoida ming chandana tawibase huji aigi chhatra se
Uji YouTube da kaida mayama folk song gi mayam yauri se yamna koi fusion haidar amaka putori hairaga adu fusion sina mayam hangi nang fusion ta ko sinang yaning bari yaning dabra fusion si ai masi yaningi natraga yaning di haibasi gi ai masi ai haijara roi maram de masi gi yamna phabam sulei aduga masi gi yamna phattabam sulei fusion haibasi da Manipur gi traditional folk song si karino haina khangba angang singna music composer singna masida fusion tawbi khangdaba angang singna mase fusion tawbi rakanu maramdi folk song haibase karino khangdragadi mase karamai dong tawdori bano mase sa khogi mayamna khangna bam khak folk song haibase he enaka nu khasago na he bodona kara seksa kara masida kara tawraga mase khunung isai na haiba kangbo ma tawdana Migi Manipur gi oiba Manipur gi matam misaida khunung isai gi oiba seisak se hapsilaga masina folk song ni haine te yabnate migi matam isai gi leijari baduda akoi folk song gi seisak khara haida koi folk song dong ga leiriye pena gi seisak kumba akoi isaida akoi gi chuma saktaba Haiba saisak se migi matam ni sei man kanu da hapselaga masina koi fusion ni kana folk song hape kan sum tong mayam reidi adu masigi maram sida yam nangam batara gi dai yam sangi dore adu pula oina aina aroi boina ngasi si yam laiba ko banumi amani malengi no pigi ni mida sida aina ngasi male masigi manipur gi e koi gi pidam na phang moirabi manipuri ma gi mamom noi sing asiga miku pungja kharadang chenglo sakchana ba phangjaba Matang kitang ka wangi miku kradang wari saba pangjabase ay laibak pabani masi matang haijaraga mayam dapu ay na amukhana ikok no na hanna hana mu phuramjai